Islamic News YouTube channel sibu like tobiyo subscribe tobiyo amasung bell button nambiyo no buthalakpa pulima kangnabagidam. Assalamu alaikum. Eid Numitki Sunnat amasung Mustahab OIBA Amalsing khoi punna khangminasi alim ulama singna khoida takbir-E matung inna Number 1 da ayuk nganna hoba, number 2 da iruzaba, number 3 da miswak tauba, number 4 da sariyana yaba MAMANGDA leiteng tauba. Number 5 da fazaba fi shatpa, number 6 da manam nungshiba taiba, number 7 da shurma hapa, number 8 da EIDGHA da nganna satpa, number 9 da idun FITAR da EIDGHA CHATTRINGEI MAMANGDA thumba pot amasaba, number 10 da EIDGHA CHATTRINGEI MAMANGDA SADQAH FITRA PIBA. Number 11 Eid ki NAMAZ EIDGAH da SOLBA UZAR LEITANA MASJID da SOLDABA. Number 12 LAMBI AMADA CHATLAGA ATOPPA LAMBI AMADA HALLAKPA. Number 13 EIDGAH da khongna chatpa. Number 14 idun FITAR da EIDGAH CHATPADA TAKBEER-E TASHREEQ TAPNA OIBA. Hai kriba kudimak asi Biswati Jewar book 11 by 747 dagi laptop jarakpani. Hai kriba kudimak ikoina aman noina afung fan tawwa ngambagi pangagi Allah Ta'ala ina Vishnu. Amen.